สิดียากปะนะแม่มาค่อยจิกสุนัยจัดโปรวันนี้ดูน่าลอยฉันบ้าลอยเลยดูเราค่อยเหนือดามวยชุลาเวนดามาสปราดาอีปุ่นจัดตัวเนี่ยค่อยเซอร์เฮดมาสเตอร์ลีดมินสังกาบะอะไรดูนะสิตัวบายบายวิดีโอน้ำนั่นหลักเจอรี่ไอเมื่อวันนี้จะเก็บเธอหรืออะไรอย่างเงี้ยส่วนอะไรเร่ไม่ได้ไม่นะส่วนอะไรเร่ไม่ได้จุ๊บไอ้เนี่ยสิ่งอะไรจะเร่คนตับไตเกสเล่ดูเงี้ยมันพอจะอะไรนะโอ้ยเนี่ยพี่กำลังสั่งตามมาสักนิดเนี่ยเป็นสุนัขด่าอะไรกันดีสัตย์คุยสตาฟคุยโอลิสตาฟนั่นมันเนี่ยเป็นสัตย์เสกอะไรกันสัตย์งี้เพนโตงเงี้ยได้จุ่มนายก็กุลชันทางกันเลยกุลชันได้งี้ทางกันเลยก็ถึงจะเล่แม่น้ำน้ำพาเราขัดเลยอะไรจะเล่ทั้งเล่มาที่รวมได้อะไรกันดีจุ่มนายก็มาเป็นโรลบันด์เท่าหาเลยดิตากี่ยุ่มเดียวเลยแต่ดิตาทางกันแล้วก็ดิกทอกเลยตัวมาจิตคาราเฟ่แล้วพี่ตัวหลักก็มาทำสิกาจวนหาปฏิเหตุเพอหายกิสนะแค่จะรักว่าคาราปุนมักจะลอยนี่เฮลชันมันนี่ลอยนี่ก็เก่าเลยร้อยเก้าซ้ำหน้ากับอีผ้าผ้าแบบนี้ตัวสิกาปีนักการที่กี่กันนั่นทองอยู่เลยอะไรก็ปีนักการที่ทองอยู่เลยอะไรก็กัดทะเลสิกาจะมาหนุ่มมากอุ๊บจันนะไอ้ก้อยเอาสิเป็นอาการที่ประกันเด็กที่สังลักลักะสิงดงลักไก่วาปุกีบีบีกาวน์สิงบักคุณสิงลาลักะไอ้ก้อยสุนัยไม่เคยทำนั่นลักลีไอ้ก้อยการีเท่าว่าสันติกุมารสิงห์ก้อยสันติกุมารสิงห์กี่ว่าผมเรียกว่าผมมานี่ตั้งคำนี้สิkamu gari tahu na wa pam mama ni tang pondok tu kamu na ngasi anu balambi asi da kamu na gari set kuduna na khonggarak pasi da kamu gi experience wahi ama ni da mutang pondok tu kamu aku sana kan gara sini ai gari tahu ni gari tahu ni jam ai koi dana hudik mai tai kunda jingdong la kai yorak lani mayam sunai yoraga muk phangnarasi ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯁꯔꯚꯩ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯆꯥꯎꯕꯅ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏꯅꯃꯛ ꯀꯥꯞꯄ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯀꯥꯞꯄ ꯈꯔꯁꯦ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ Pitu mana mami kay kauge ay mamachin gre ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯐꯪꯅꯔꯦ ꯃꯦꯂꯣꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅꯤ ꯑꯗꯣ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯐꯝꯅꯔꯤꯑꯕ ꯈꯪꯕ ꯃꯥꯒꯤ ꯒ꯭ꯔꯨꯞꯇ ꯋꯥꯔꯤ ꯁꯥꯟꯅꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯗꯣ ꯌꯨꯝ ꯌꯦꯡꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯗꯥꯏꯅꯣꯅꯦꯍꯦ ꯑꯩ ꯃꯇꯝꯁꯤꯗ ꯑꯆꯧꯕꯒ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡꯁꯦ ꯒꯥꯔꯤꯗ ꯍꯥꯞꯄꯨꯔꯅꯤ ꯃꯦꯗꯥꯝꯁꯨ ꯌꯥꯎꯔꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ ꯌꯦꯡꯃꯤꯟꯅꯧꯁꯤ ꯀꯩꯀꯩ ꯐꯪꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯔ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯨꯛ ꯊꯥꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯦ ꯆꯥꯛ ꯇꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯊꯦꯜꯁꯤꯡꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯨ ꯂꯣꯏꯅꯃꯛ ꯍꯥꯎꯏ ꯂꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯣꯕꯅꯤ ꯑꯗꯨꯅ ꯁꯔꯒ ꯃꯦꯗꯥꯝꯒꯅ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯃꯝ ꯇꯝꯕꯤꯔꯦ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯕ꯭ꯂꯣꯛ
ꯁꯤꯗ ꯌꯥꯎꯍꯧꯅꯕꯒꯤ ꯍꯥꯏꯅꯅꯦ ꯂꯦꯞꯄꯒ ꯉꯥꯏꯈꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯗꯣꯏꯅꯤ ꯐꯣꯇꯣ ꯂꯧꯗꯣꯏꯅꯤ ꯍꯥꯏꯅ ꯇꯧꯗꯅ ꯌꯥꯎꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯁꯔꯣꯏꯁꯨ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯀꯩꯒꯤ ꯍꯟꯗꯣꯏꯅꯣ ꯍꯥꯏꯌꯨꯔꯥ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝꯗ ꯄꯤꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦꯅ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯗꯣꯛꯑꯒꯅꯦ ꯑꯃꯨꯛꯀ ꯄꯤꯍꯜꯂꯤꯕ ꯑꯩꯅ ꯂꯥꯁꯀꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯅꯕ ꯕꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯣ ꯑꯩꯅ ꯃꯦꯗꯥꯝ ꯍꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯥꯛꯇꯪ ꯐꯝꯃꯤꯅꯤ ꯌꯥꯝ ꯐꯖꯩꯅꯦ ꯁꯤ ꯑꯅꯤꯁꯦ ꯑꯩꯒꯤ ꯆꯥꯛ ꯆꯥꯅꯕ ꯁꯤꯅꯤ ꯃꯦꯗꯥꯝ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯩꯅ ꯆꯥ ꯂꯣꯜꯂ ꯍꯦꯛ ꯄꯨꯔꯛꯏꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ